ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁ꯭ꯌꯥꯝꯄꯤꯀꯥꯁꯨ ꯅꯣꯡꯁꯥꯕ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯛꯄ ꯀꯜꯂꯕꯗꯤ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯂꯛꯏ ꯍꯥꯏꯕꯒꯨꯝ ꯅꯣꯡꯁꯥꯕꯒꯤ ꯀꯟꯁꯟꯈ꯭ꯔꯕ ꯊꯃꯣꯏꯁꯨ ꯇꯨꯝꯂꯛꯀꯅꯤ ꯈꯟꯕꯒꯤꯔ ꯀꯔꯤꯅꯣ꯫ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯍꯣꯠ ꯀꯦꯁ ꯑꯃꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯉꯁꯤꯅ ꯆꯦꯖꯦꯠ ꯃꯆꯥ ꯑꯃꯗ ꯏꯔꯤ, "ꯑꯩ ꯁꯣꯏꯈ꯭ꯔꯦ"꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯏꯔꯝꯃꯤ꯫ ꯅꯣꯡꯁꯥꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯨꯜ ꯊꯣꯛꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯌꯦꯡꯂꯝꯕ ꯁ꯭ꯌꯥꯝꯄꯤꯀꯥ ꯂꯥꯛꯇꯨꯅ ꯄꯨꯁꯤꯟꯈꯤꯗ꯭ꯔꯕ ꯍꯣꯠ ꯀꯦꯁ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯥꯕꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯀꯥꯏꯗꯕꯤ, ꯃꯤꯍꯥꯠꯄꯤ, ꯅꯪ ꯀꯔꯤ ꯄꯥꯝꯕꯒꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯁꯦ? ꯀꯅꯥ ꯍꯥꯠꯇ ꯋꯥꯠꯂꯤꯒꯦ? ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯕ? ꯅꯪ ꯌꯨꯝꯗꯨꯒꯤ ꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯑꯣꯏꯔꯨꯔꯣ"꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯥꯜꯂꯨꯕꯅ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ, "ꯅꯣꯡꯁꯥꯕ"꯫ "ꯀꯧꯔꯛꯀꯅꯨ, ꯅꯆꯤꯟꯗꯨꯅ ꯀꯧꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯈꯤꯗꯦ"꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯑꯃꯨꯛꯁꯨ ꯋꯥ ꯉꯥꯡꯂꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯣꯡꯁꯥꯕꯅ ꯑꯗꯨꯒꯤ ꯃꯇꯝ ꯄꯤꯈꯤꯗꯦ꯫ "ꯅꯪ ꯑꯣꯏꯅ ꯁꯤꯈꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ"꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯤꯠꯀꯤ ꯃꯄꯤ ꯑꯗꯨ ꯍꯦꯟꯅ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯒ ꯌꯥꯝ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, "ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯒꯗꯕ ꯀꯨꯏꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯈꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯔꯟꯖꯅꯥꯅ, "ꯋꯥꯔꯤ ꯁꯥꯟꯅꯔꯛꯑꯕ꯭ꯔꯣ"꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯍꯜꯂꯁꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯍꯥꯏꯔꯔꯣꯏ. ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯆꯧꯕ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ. ꯎꯅꯤꯡꯗ꯭ꯔꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ. ꯑꯩ ꯎꯠꯇꯅꯕꯁꯨ ꯍꯣꯠꯅꯔꯒꯦ. ꯏꯃꯥ, ꯑꯩꯈꯣꯏ ꯍꯜꯂꯁꯤ"꯫ ꯔꯟꯖꯅꯥꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯗꯨꯅ ꯇꯨꯝꯍꯜꯂꯝꯂꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯅꯣꯡꯁꯥꯕꯒꯤ ꯔꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯗꯣꯔꯕꯦꯜꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯅꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯛꯏ꯫ ꯅꯣꯡꯁꯥꯕꯅ, "ꯉꯁꯥꯏꯅ ꯃꯆꯥ, ꯍꯧꯖꯤꯛꯅ ꯃꯃꯥ ꯑꯃꯨꯛ"꯫ ꯍꯩꯅꯤꯡꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯍꯟꯅꯤ ꯃꯃꯥꯒꯨꯝꯕꯅꯤ ꯈꯟꯅ ꯃꯅꯨꯡꯗ ꯆꯪꯍꯟꯗꯨꯅ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯅꯣꯡꯁꯥꯕꯁꯨ ꯔꯟꯖꯅꯥꯁꯨ ꯋꯥꯔꯤ ꯄꯥꯛ ꯍꯦꯛ ꯍꯧꯗꯛꯅꯗꯦ꯫ ꯃꯤꯅꯤꯠ 5-10ꯃꯨꯛ ꯂꯩꯔꯒ ꯔꯟꯖꯅꯥꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ. ꯑꯗꯨꯕꯨ ꯀꯔꯝꯕ ꯊꯥꯔꯠ ꯄꯥꯔꯠꯅꯣ ꯑꯃꯨꯛ ꯇꯧꯈꯤꯗꯣꯏꯁꯦ"꯫ ꯔꯟꯖꯅꯥ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯅ ꯁ꯭ꯌꯥꯝꯄꯤꯀꯥꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯤꯔꯛꯏ꯫ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯂꯧꯗꯨꯅ ꯌꯦꯡꯏ꯫ ꯔꯟꯖꯅꯥꯅ, "ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯐꯪꯖꯕ ꯏꯆꯥꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯆꯥꯎꯕ ꯏꯄꯥꯞ ꯇꯧꯔꯨꯔꯕꯅꯣ. ꯏꯕꯨꯡꯉꯣ, ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯏꯆꯥ ꯈꯛꯀꯤ ꯅꯠꯇꯦ, ꯃꯃꯥ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ. ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯗꯕꯗꯒꯤꯅꯦ ꯑꯁꯣꯏꯕꯁꯤꯡ ꯑꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤ. ꯅꯪ ꯏꯃꯥꯕꯨꯁꯨ ꯉꯥꯛꯄꯤꯌꯨꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯃꯤꯠꯀꯤ ꯃꯄꯤ ꯑꯗꯨ ꯏꯜꯂꯤꯕ ꯐꯤꯒꯤ ꯐꯤꯖꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ꯫ ꯅꯣꯡꯁꯥꯕ ꯆꯦ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ, ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯒꯨꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ "ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯨꯕꯗ ꯑꯩꯒꯤ ꯌꯥꯏꯁꯅꯥꯅ, ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ. ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩꯅ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯪꯍꯟꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯌꯦꯠꯅꯗꯨꯅ ꯂꯩꯍꯜꯂꯤꯕ? ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯈꯨꯗꯛꯁꯤꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯔꯣꯏ. ꯃꯥꯒꯤ ꯃꯔꯥꯜꯗꯣ ꯌꯥꯝꯅ ꯆꯥꯎꯏ. ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯧꯕꯤ ꯉꯥꯡꯕꯤꯗꯨꯅꯅꯦ ꯂꯣꯏꯅꯕꯤꯌꯨ"꯫ ꯔꯟꯖꯅꯥ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯅꯪꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅꯅꯦ ꯍꯥꯏꯔꯁꯨ ꯍꯥꯏꯖꯔꯒꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯃꯇꯪꯗꯤ ꯅꯪ ꯌꯥꯕꯤꯌꯨꯀꯣ"꯫ ꯅꯣꯡꯁꯥꯕ ꯃꯥꯅ ꯍꯥꯏꯔꯨꯕ ꯋꯥꯍꯩ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯝꯗꯦ꯫ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯍꯥꯛ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯅꯤꯡꯗꯕꯅꯤ꯫ ꯔꯟꯖꯅꯥꯗ ꯍꯥꯏꯔꯛꯏ, "ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯈꯔꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ. ꯐꯪꯈꯤꯕ ꯏꯀꯥꯏꯕ, ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ, ꯑꯩꯅ ꯂꯥꯟꯈꯤꯕ ꯏꯔꯥꯜ ꯑꯗꯣ ꯀꯩꯅꯣ ꯊꯤꯔꯤꯕ ꯃꯤꯁꯛꯅꯤ. ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯏꯆꯥꯒꯤ ꯑꯅꯥꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ
ꯏꯃꯥꯅ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨꯅꯦ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯗꯨ ꯈꯛ ꯁꯥꯕꯤꯌꯨ ꯑꯁꯤ ꯈꯛꯇꯅꯤ ꯔꯟꯖꯅꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯃꯣꯏꯒꯤ ꯔꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤ ꯆꯠꯂꯝꯗꯥꯏꯗꯨꯗ ꯅꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯤꯟꯍꯧꯔꯦ ꯅꯪꯕꯨꯅꯦ ꯌꯨꯝꯒ ꯄꯥꯎ ꯑꯃꯨꯛꯇꯗꯤ ꯐꯥꯎꯅꯗꯕ꯭ꯔꯣ ꯃꯃꯥ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯒꯨꯟꯗꯤ ꯃꯨꯟꯅ ꯈꯪꯂꯤꯗꯨꯅꯤꯗ ꯋꯥꯍꯩ ꯑꯗꯨꯈꯛꯅ ꯄꯨꯡꯁꯝ ꯁꯝꯈ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯤ ꯔꯟꯖꯅꯥꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯉꯁꯥꯏ ꯇꯨꯝꯍꯧꯕꯒꯨꯝ ꯏꯁꯤꯁꯤꯅ ꯁ꯭ꯌꯥꯝꯄꯤꯀꯥꯗꯨ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯐꯝꯊꯕꯒ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯔꯤꯡ ꯂꯥꯛꯏ ꯂꯟꯊꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯇꯧꯔꯛꯄ ꯑꯣꯏꯔꯝꯕꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯊꯨꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯟꯊꯣꯏ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯅꯦ ꯁꯅꯥꯍꯟꯕꯤꯒꯤ ꯈꯨꯠ ꯑꯣꯏꯔꯤꯗ꯭ꯔꯥ ꯂꯟꯊꯣꯏ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯦꯅ ꯇꯧꯕꯤꯔꯤꯁꯦ ꯀꯩꯅꯣ ꯀꯩ ꯄꯥꯝꯒꯦ ꯏꯅꯦꯕꯣ ꯁꯅꯥꯍꯟꯕꯤꯅ ꯑꯃꯨꯛ ꯍꯩ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯉꯥꯡꯂꯔꯤꯗꯨꯕꯣ ꯏꯃꯥ ꯀꯥꯏꯗ ꯊꯝꯃꯤ ꯅꯪꯒꯤ ꯅꯃꯥ ꯑꯉꯥꯎꯕꯤꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯣꯏꯗꯕ ꯉꯥꯡꯕꯤꯅꯣ ꯏꯅꯦ ꯅꯪꯅ ꯅꯠꯇꯅꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯒꯗꯕ ꯃꯤ ꯂꯩꯇꯦ ꯏꯃꯥ ꯀꯔꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯨ ꯑꯩꯅ ꯏꯪꯅ ꯍꯪꯂꯤꯉꯩꯁꯤꯗꯅꯦ ꯈꯨꯝꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯁꯅꯥꯍꯟꯕꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏ ꯅꯃꯥ ꯑꯉꯥꯎꯕꯤꯗꯣ ꯀꯔꯥꯏ ꯂꯩꯒꯦꯗꯤ ꯈꯪꯗꯦꯅꯦꯍꯦ ꯆꯠꯂꯣ ꯊꯤꯔꯨꯆꯣ ꯂꯟꯊꯣꯏ ꯁꯥꯎꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯈꯨꯠ ꯍꯦꯛ ꯌꯥꯎꯔꯝꯃꯕ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯕꯤꯃꯣꯂꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯆꯧꯕꯤ ꯂꯟꯊꯣꯏꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯕꯤꯃꯣꯂꯥ ꯄꯥꯈꯠꯅ ꯍꯩ ꯀꯩꯗꯧꯔꯒꯦꯅꯍꯦ ꯏꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯐꯝꯗꯨ ꯇꯥꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯕꯤꯃꯣꯂꯥꯅ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯕꯤꯃꯣꯂꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯍꯦꯠ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯕꯨꯡ ꯇꯣꯝꯊꯤꯟꯁꯨ ꯂꯩꯔꯝꯃꯤ ꯗꯥꯛꯇꯔ ꯅꯔꯁꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯗꯕꯒꯤꯗꯃꯛꯇ ꯃꯤꯆꯩ ꯈꯔꯁꯨ ꯇꯥꯔꯤ ꯃꯔꯛꯇꯨꯗ ꯂꯣꯏꯖꯤꯡꯁꯨ ꯌꯥꯎꯔꯤ ꯂꯟꯊꯣꯏ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯀꯥꯟ ꯂꯟꯊꯣꯏ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯅ ꯅꯪꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯣ ꯑꯦꯛꯁꯦꯞ ꯇꯧꯗꯕꯒꯤꯗꯃꯛꯇ ꯏꯃꯥꯕꯨ ꯐꯥꯖꯤꯜꯂꯒ ꯑꯩꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯏꯃꯥ ꯀꯔꯥꯏꯗ ꯂꯩ ꯁꯦꯡꯅ ꯍꯥꯏ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯐꯠꯇꯕ ꯄꯨꯝꯕꯅꯦ ꯐ꯭ꯂꯥꯁ ꯇꯧꯔꯒ ꯗꯣꯛꯇꯔꯒꯤ ꯂꯥꯏꯁꯦꯟꯁꯇꯣ ꯀꯛꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛ ꯋꯥꯈꯜꯗꯨꯗꯤ ꯑꯣꯟꯅꯔꯦ ꯑꯩꯅ ꯏꯃꯥꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯂꯩꯇꯦ ꯑꯩ ꯂꯥꯟꯁꯨ ꯂꯥꯟꯗꯦ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯐꯪꯈꯤꯗ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝ ꯅꯤꯗꯨꯅ ꯂꯧꯒꯗꯕ ꯂꯣꯏꯖꯤꯡꯗꯤ ꯅꯠꯇꯦ ꯂꯟꯊꯣꯏ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯅꯆꯥꯅ ꯀꯧꯔꯤꯁꯦ ꯇꯥꯔꯗꯤ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯑꯣꯕ ꯂꯣꯏꯖꯤꯡꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯈꯥꯡꯉꯤ ꯂꯟꯊꯣꯏ ꯐꯣꯟ ꯑꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯅꯪꯒꯤ ꯅꯃꯥꯁꯦ ꯍꯤꯡꯅ ꯎꯕ ꯄꯥꯝꯃꯗꯤ ꯍꯥꯏꯔꯤꯕ ꯑꯦꯗ꯭ꯔꯦꯁꯁꯤꯗ ꯅꯊꯟꯇ ꯂꯥꯛꯀꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯣꯏꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯦ ꯏꯟꯗ꯭ꯔꯗꯤ ꯅꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯗꯨ ꯎꯔꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯅꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯒꯦꯠꯇ ꯊꯣꯛꯂꯛꯇꯨꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯚꯦꯟꯗꯣ ꯄꯨꯡꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯂꯟꯊꯣꯏ ꯃꯁꯥꯗꯨ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛꯇꯤ ꯚꯦꯟ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯂꯕꯒꯨꯝ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯏ ꯂꯟꯊꯣꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯀꯥꯈꯠꯇꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯁꯨ ꯉꯥꯡꯂꯛꯇꯦ ꯌꯦꯡꯁꯨ ꯌꯦꯡꯂꯛꯇꯦ ꯊꯧꯐꯝ ꯊꯣꯛꯄ ꯊꯧꯗꯨꯅ ꯂꯥꯛꯏ ꯂꯟꯊꯣꯏ ꯄꯥꯈꯠꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯅꯥꯅꯣꯝꯇ ꯂꯥꯛꯂꯕꯗꯤ ꯈꯟꯅ ꯇꯣꯡꯂꯛꯂꯤꯕꯅꯤ ꯃꯣꯕꯥꯏꯜ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯂꯧꯁꯤꯟꯈꯤ ꯃꯤꯉꯣꯟꯗ ꯄꯥꯎ ꯄꯤꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯤꯅꯤꯠ 45ꯃꯨꯛ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯆꯤꯡ ꯃꯆꯥ ꯑꯃꯗ ꯑꯃꯨꯛ ꯊꯧꯒꯠꯇꯨꯅ ꯂꯥꯛꯏ ꯂꯟꯊꯣꯏ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯔꯤ
ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯇꯞꯅ ꯀꯨꯝꯂꯛꯂꯤ꯫ ꯂꯟꯊꯣꯏ ꯑꯀꯣꯏꯕ ꯑꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯏꯁꯨꯛ ꯁꯨꯛꯏ꯫ ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯌꯨꯝ ꯏꯇꯥ ꯇꯥꯕ ꯎꯗꯦ꯫ ꯂꯥꯞꯅ ꯂꯥꯞꯅ ꯑꯃꯃꯝ ꯑꯅꯤꯅꯤ ꯇꯥꯕꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯂꯟꯊꯣꯏ ꯍꯩꯅꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯨꯝꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯁꯣ ꯑꯆꯧ ꯑꯆꯧꯕ ꯑꯃꯃꯝ ꯂꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯔꯥꯡ ꯊꯨꯔꯕ ꯀꯥꯆꯤꯟꯗꯒꯤ ꯎꯆꯤꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯀꯥꯏꯕ, ꯊꯣꯡꯗ ꯎꯕꯥꯛ ꯊꯥꯔꯒ ꯐꯥꯖꯤꯟꯕ ꯀꯥ, ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯑꯗꯨ ꯅꯠꯇꯅ꯫ ꯂꯟꯊꯣꯏ ꯍꯩꯅꯗꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯂꯒ ꯏꯔꯣꯏ ꯂꯣꯏꯕꯒꯤ ꯀꯥ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯖꯤꯟꯗ ꯑꯃꯨꯛ ꯂꯩꯍꯧꯏ꯫ ꯀꯥ ꯑꯗꯨꯒꯤ ꯆꯪꯂꯛꯄꯗ ꯎꯔꯦ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ꯫ ꯂꯟꯊꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯍꯜꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯗ ꯂꯟꯊꯣꯏ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯁꯥꯗ ꯇꯥꯛꯐꯝ ꯑꯃ ꯍꯦꯛ ꯂꯩꯔꯝꯕꯗꯅꯦ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ." ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ, ꯑꯗꯨꯕꯨ ꯊꯣꯡꯗ ꯂꯦꯞꯄꯝꯕ ꯑꯀꯣꯟꯕꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ "ꯅꯔꯤꯜꯗꯨꯒꯤꯗꯤꯅꯦ ꯅꯪꯕꯨ ꯊꯥꯒꯠꯂꯤ, ꯀꯤꯕꯨ ꯀꯤꯅꯦ." ꯂꯟꯊꯣꯏ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯀꯥꯞꯁꯤꯜꯂꯤ꯫ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯅꯨꯄꯥ ꯑꯗꯨꯁꯨ꯫ ꯅꯨꯄꯥ ꯑꯃꯗꯨꯗ ꯀꯥꯞꯀꯦ ꯇꯧꯕꯗꯗꯤ ꯁ꯭ꯄ꯭ꯔꯦ ꯑꯗꯨ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯟꯗꯣꯛꯂꯛꯄ ꯊꯥꯡꯅꯣ ꯈꯪꯗꯦ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯂꯟꯊꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯨꯈꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯁꯝ ꯑꯗꯨ ꯀꯟꯅ ꯄꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯩꯅꯥ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯂꯟꯊꯣꯏꯕꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯂꯩꯃꯥꯏꯗ ꯏꯟꯊꯨꯏ꯫ ꯂꯟꯊꯣꯏ ꯐꯝꯅ ꯃꯅꯤꯡꯗ ꯑꯁꯨꯝ ꯍꯜꯂꯤ꯫ "ꯆꯪꯁꯤꯜꯂꯛꯀꯅꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯈꯣꯏ ꯆꯪꯁꯤꯜꯂꯛꯀꯅꯣ." ꯅꯨꯄꯥ ꯑꯗꯨꯅ ꯆꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ "ꯁꯤꯗ ꯁꯥꯏꯟ ꯑꯃ ꯇꯧ, ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ." ꯂꯟꯊꯣꯏ ꯆꯦ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯒ ꯃꯆꯦꯠ ꯃꯔꯤ ꯊꯣꯛꯅ ꯁꯦꯒꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯟꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯂꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ "ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ꯫ ꯅꯃꯥꯁꯤꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯣꯏꯅ ꯄꯨꯗꯨꯅ ꯍꯟꯈꯤꯕ ꯄꯥꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯜꯂꯨ, ꯅꯀꯣꯛ ꯃꯆꯥꯗꯨꯗ ꯃꯨꯟꯅ ꯈꯜꯂꯨ." ꯂꯟꯊꯣꯏ ꯆꯦ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯗꯨꯅ ꯌꯦꯡꯏ꯫ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯗ ꯅꯠꯇꯅ ꯗꯨꯀꯥꯟꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯁꯅꯥꯍꯟꯕꯤꯗ ꯄꯥꯟꯕ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯂꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯁꯥꯏꯟ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯤꯡꯗꯒꯤ "ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯔꯣꯏ." ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯏꯖꯤꯡꯗꯨ ꯄꯨꯂꯤꯁꯁꯨ ꯌꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯊꯣꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯎꯕꯗꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄꯅꯤ꯫ ꯂꯣꯏꯖꯤꯡꯅ ꯂꯝꯕꯤ ꯃꯔꯛꯇ ꯄꯨꯂꯤꯁꯇꯁꯨ ꯇꯥꯛꯇꯨꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯑꯦꯝ ꯇꯧꯈꯤꯕ ꯑꯗꯨꯗ ꯂꯟꯊꯣꯏꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯕꯨ ꯀꯩꯁꯨ ꯇꯧꯕꯤꯅꯣ, ꯑꯩ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯇꯧꯔꯒꯦ꯫ ꯄꯣꯠꯁꯛ ꯑꯁꯦ ꯑꯩ ꯅꯣꯏꯒꯤ ꯅꯐꯝꯗ ꯄꯤꯔꯒꯦ, ꯏꯃꯥꯒꯤ ꯃꯐꯝꯗꯗꯤ ꯀꯩꯁꯨꯝꯇ ꯇꯧꯕꯤꯅꯣ." ꯂꯣꯏꯖꯤꯡꯅ "ꯂꯟꯊꯣꯏ, ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯅꯪꯒꯤ ꯏꯃꯥ ꯇꯝꯐꯥ ꯅꯠꯇꯦ, ꯃꯨꯟꯅ ꯌꯦꯡꯉꯨ." ꯂꯟꯊꯣꯏ ꯂꯣꯏꯖꯤꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯗꯨꯅ ꯂꯣꯏꯖꯤꯡ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯇꯧꯕꯗꯨꯗ ꯉꯁꯥꯏ ꯃꯥꯕꯨ ꯂꯧꯈꯠꯄ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯂꯛꯏ꯫ ꯂꯟꯊꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯏ꯫ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯂꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯁꯤꯔꯒ ꯑꯃꯗꯤ ꯍꯤꯡꯅ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯂꯟꯊꯣꯏ ꯃꯥꯕꯨ ꯀꯜꯂꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯂꯣꯏꯖꯤꯡ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨ ꯃꯇꯝꯄꯥꯛꯇ ꯍꯤꯞꯍꯟꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯧꯔꯝꯃꯤ꯫ "ꯗꯗꯥ, ꯗꯥꯛꯇꯔ, ꯁꯤ ꯃꯤꯠꯄꯥꯡꯉꯣ, ꯇꯥꯕ꯭ꯔꯣ? ꯀꯅꯥꯅꯣ ꯑꯝꯇ ꯂꯥꯛꯄꯤꯌꯣ, ꯗꯗꯥ ꯗꯥꯛꯇꯔꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ." ꯍꯧꯖꯤꯛꯇꯗ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯂꯕ ꯀꯥꯟ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯇꯝꯐꯥ ꯁꯥꯔꯝ ꯑꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯀꯟꯕꯤꯌꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ,
ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯅꯥꯍꯟꯕꯤꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯣꯁꯤ ꯑꯗꯨꯅ ꯃꯈꯥ ꯊꯥꯕ ꯑꯃꯗ ꯍꯥꯏꯔꯤ, ꯁꯅꯥꯍꯟꯕꯤꯗꯣ ꯂꯧꯈꯠꯄ ꯆꯠꯅꯅꯕ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯆꯠꯂꯨ꯫ ꯐꯅꯤ ꯁꯥꯔ꯫ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯟꯊꯣꯏꯁꯨ ꯂꯣꯏꯖꯤꯡꯒꯤ ꯃꯅꯥꯛꯇ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯥꯎꯔꯛꯄ ꯗꯥꯛꯇꯔ ꯅꯔꯁꯁꯤꯡꯅ ꯂꯣꯏꯖꯤꯡ ꯗ꯭ꯔꯤꯞ ꯀꯥꯞꯄ ꯑꯇꯩ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯂꯟꯊꯣꯏ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯍꯪꯂꯛꯏ, ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯕ꯭ꯔꯥ? ꯁꯣꯛꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯖꯤꯡꯗꯁꯨ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯥꯅ ꯐꯪꯂꯤꯕ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗꯕ ꯃꯈꯩ ꯂꯟꯊꯣꯏ ꯍꯦꯟꯅ ꯀꯞꯅꯤꯡꯂꯛꯂꯤ꯫ ꯇꯞꯅ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ, ꯗꯣꯛꯇꯔ ꯂꯣꯏꯖꯤꯡꯁꯦ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯀꯅꯣ꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯇꯨꯅ ꯁ꯭ꯇꯔꯦꯆꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥ ꯃꯄꯥ, ꯃꯌꯥꯝꯕ ꯑꯃꯗꯤ ꯕꯤꯃꯣꯂꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯂꯤꯇꯥ ꯇꯥꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯟꯊꯣꯏ ꯆꯪꯁꯤꯜꯂꯨꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯤꯃꯣꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯔꯥꯏꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯒꯦ ꯍꯥꯏꯅ ꯌꯦꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯂꯣꯏꯖꯤꯡꯗꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯇꯝꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯜꯍꯩꯕꯤꯒ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯃꯈꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯣꯡꯄꯣꯛ ꯉꯥꯟꯕꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ꯫ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ ꯃꯈꯣꯏꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯇꯝꯐꯥ ꯌꯥꯎꯔꯝꯕ ꯑꯗꯨ꯫ ꯂꯟꯊꯣꯏ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯇꯣꯞꯄ ꯃꯤꯅ ꯀꯧꯕꯗ ꯆꯠꯀꯅꯨ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯝ ꯆꯠꯂꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯏꯟꯗꯦ꯫ ꯇꯝꯐꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯀꯔꯤꯕꯨ ꯈꯨꯝꯂꯛꯎꯅꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯤ ꯃꯥꯅꯕꯨ꯫ ꯂꯟꯊꯣꯏ ꯃꯃꯥꯗ ꯑꯃꯨꯛꯀꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯆꯩꯖꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯄꯪꯂꯨꯔꯤꯕ? ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯔꯤ꯫ ꯄꯨꯡ 3ꯃꯨꯛ ꯆꯪꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯣꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯂꯤ꯫ ꯂꯣꯏꯖꯤꯡꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯟꯊꯣꯏꯒ ꯕꯤꯃꯣꯂꯥꯒꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯇꯥꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯔꯨ ꯑꯅꯤꯗꯤ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯂꯤ, ꯑꯗꯨꯕꯨ ꯂꯂꯤꯇꯥꯅ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯗꯣꯛꯇꯔ ꯂꯣꯏꯖꯤꯡꯁꯦ ꯀꯣꯃꯥꯗ ꯂꯩꯈ꯭ꯔꯦ꯫ ꯍꯥ? ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ICUꯗ ꯊꯝꯗꯕ ꯌꯥꯔꯣꯏꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥ ꯈꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯁꯤꯜꯍꯩꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯗꯥꯛꯇꯔ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯕꯗꯨ ꯃꯤꯀꯨꯞꯇꯨꯗ ꯃꯅꯤꯡꯗꯒꯤ, ꯆꯟ! ꯂꯟꯊꯣꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯕꯨꯡ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯞꯄꯒ ꯆꯪꯁꯤꯟꯗꯨꯅ ꯀꯞꯅ ꯄꯥꯎ ꯇꯝꯂꯤ, ꯑꯩꯒꯤ ꯃꯔꯨꯝꯒꯤ ꯃꯤꯗ ꯗꯗꯥ! ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯗꯦ꯫ ꯃꯅꯤꯡꯗꯒꯤ ꯂꯂꯤꯇꯥꯅ, ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯅꯥꯄꯜ ꯇꯧꯕ ꯍꯥꯏꯖꯔꯦ ꯃꯇꯤꯛ꯫ ꯂꯟꯊꯣꯏ ꯂꯂꯤꯇꯥꯒꯤ ꯋꯥ ꯑꯗꯨ ꯈꯨꯝꯃꯨꯕ ꯉꯝꯗ꯭ꯔꯦ, ꯃꯔꯥꯜ ꯑꯃ ꯂꯩꯔꯕꯒꯨꯝ꯫ ꯂꯂꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯟꯊꯣꯏꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯥꯒ ꯂꯤꯆꯠ ꯃꯥꯟꯅꯕ 1, 2, 3 ꯁꯣꯀꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯃꯤ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯈꯤ꯫ ꯁꯅꯥꯍꯟꯕꯤ ꯍꯩꯅꯤꯡꯗꯅ ꯍꯧꯒꯠꯂꯛꯇꯨꯅ, ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯏꯕꯦꯝꯃ, ꯂꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯁꯤꯕꯨ? ꯁꯅꯥꯍꯟꯕꯤ ꯃꯆꯤꯟ ꯈꯔ ꯈꯖꯤꯛ ꯄꯩꯊꯣꯛꯈꯤ, ꯑꯗꯨꯒ ꯃꯥꯅꯤ, ꯁꯤꯗꯅꯦ꯫ ꯀꯃꯥꯏꯅ ꯈꯪꯕꯤꯕꯅꯣ? ꯀꯥꯈꯠꯂꯛꯎ, ꯐꯝꯃꯨ ꯍꯥꯏꯕꯁꯨ ꯍꯥꯏꯗ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯗꯨꯅ ꯂꯩ꯫ ꯃꯔꯛ ꯑꯗꯨꯗ ꯕꯥꯜꯇꯤꯜ ꯑꯆꯧꯕ ꯑꯃꯒ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯟꯊꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯈ꯭ꯔꯒ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯐꯤ ꯑꯁꯨꯕꯁꯤꯡ ꯑꯗꯨ ꯐꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯂꯤꯇꯥꯁꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏ ꯐꯤ ꯑꯗꯨ ꯐꯧꯕ ꯂꯣꯏꯕꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯂꯥꯛꯊꯗꯨꯅ ꯈꯥꯝꯃꯤ, ꯍꯩ ꯊꯧꯉꯝꯕꯤ! ꯂꯩꯔꯤꯕ ꯅꯕꯨꯡ ꯅꯧꯄꯥꯁꯤꯡꯁꯤꯒꯤ ꯃꯥꯏꯁꯦ ꯈꯖꯤꯛꯇꯁꯨ ꯌꯦꯡꯗꯕꯅꯦꯕ꯫ ꯅꯪꯅ ꯀꯔꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯨꯕꯒꯤꯅꯣ ꯉꯁꯤ ꯌꯨꯝꯁꯤꯗ ꯃꯤ ꯂꯥꯛꯏꯕꯁꯤꯕꯣ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ, ꯍꯩ ꯋꯥꯔꯛꯇꯕꯤꯁꯤꯗꯤ! ꯀꯔꯤ ꯈꯪꯗ ꯆꯩꯔꯛꯂꯤꯕ ꯃꯤꯆꯩ ꯑꯗꯨꯗ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯇꯞꯅ ꯍꯪꯂꯛꯏ, ꯏꯅꯦ, ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩ ꯎꯅꯕ ꯃꯤ ꯂꯥꯛꯄ꯭ꯔꯣ? ꯇꯨ ꯂꯩꯔꯤꯁꯦ ꯅꯪꯅꯦ ꯍꯪꯂꯤꯁꯦ꯫ ꯕꯥꯜꯇꯤꯜ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯝꯂꯒ ꯂꯂꯤꯇꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯤꯔꯤꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ? ꯀꯥꯈꯠꯄꯤꯔꯣ, ꯁꯤꯗ ꯐꯝꯁꯤ꯫ ꯂꯂꯤꯇꯥ ꯍꯣꯏꯗꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ꯫
ꯑꯩꯁꯦ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯅꯤ ꯂꯣꯏꯖꯤꯡꯒꯤ ꯃꯃꯤꯡ ꯇꯥꯛꯑꯕꯗꯨꯗ ꯂꯟꯊꯣꯏ ꯐꯠ ꯁꯥꯎꯅꯤꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯅꯣ ꯑꯗꯨꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯗꯨꯃꯗꯤ ꯍꯥꯏꯕꯤꯔꯛꯑꯅꯨ 이마기 와두 로이바 낭디 이마호이 ꯆꯠꯄꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯥꯜꯇꯤꯟ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯂꯂꯤꯇꯥ ꯍꯣꯏꯁꯨ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ 이붕어 ꯃꯆꯥꯗꯅꯦ ꯑꯩꯈꯣꯏ ꯆꯠꯂꯨꯏ ꯀꯥꯏꯁꯦ ꯍꯥꯏꯔꯨꯅꯨꯀꯣ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯤꯌꯨꯝꯅꯦ ꯈꯜꯂꯒꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ ꯑꯃꯨꯛ ꯆꯪꯉꯒꯅꯦ ꯇꯥꯛꯈꯤ ꯉꯥꯡꯂꯨꯁꯤꯔ ꯈꯪꯗꯦꯗ ꯂꯂꯤꯇꯥ ꯈꯖꯤꯛ ꯏꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗ ꯀꯔꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯣꯏ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅꯔꯤ ꯂꯟꯊꯣꯏ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ ꯕꯤꯃꯣꯂꯥꯒ ꯆꯤꯡꯂꯦꯝꯕꯒꯁꯨ ꯋꯥꯔꯤ ꯈꯪꯗꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ